Chahi khuding International Salai Punsipham na Sajibu Nongma Panba Cheiraoba ka mari leinana Koubru Chingdol ge Lainingthou Sanamahi ge shenglaba Ikon ge eshing yaona punna Laipham Nipan ge Iru-Iseng Meeyam da pak sana Phanghalagani lakpadu kumsi Chahi ge oinadi leibak ki phibam asina maram oiraga akaknaba mafam khara da oina Phanghalagani hairi hiram asigi matang da Uttra Sanglen Sana Konung amasong International Salai Punsipham Headquarter 2 na punna thadorokpa Cheiraoba hai Hayeng ayuki pung tara mathoidagi numidang wairam pung mga fawgi manungda Laipham nipan gi shenglaba Iru-Iseng phanggadoriba mafam sing adude Uttra Sanglen Sana Konung International Salai Punsipham Headquarter Lamsang International Salai Punsipham City Office Khurai Leikai Naoremthong Epa Thoukok Club International Salai Punsipham 33 Loishang Meitram International Salai Punsipham Thanga Loishang Utlou Kangjeibung Sinam Mirel Lamdong Pharmacy Bishnupur Thangmeiband Sinam Leikai Y Kanglaima Amasung Y Nongdam Len Sagoltongba Keithel Khabam Bamdiyar Nambol Khoriphaba Lainingthou International Salai Punsipham Khurai Loishang Konsam Leikai Yurembam Maning Leirak Ikon Amade International Salai Punsipham Loishang ne Laipham nipan gi iru-isheng phangphamasi nataba Cheiraoba gi isheng phangbigani haina thaba atopa mafam singdasu iru-isheng phangkhane Sajibu Nongma Panba Cheiraoba thauram gi maramda haubadagi loiba fawba yauraba puya kaya amadagi tasin khomjinduna kupna thizilaba matong Sana Konung gi maichau purel Professor NG Kangjia mangang na iba Sanamahi Laininggi Sajibu Cheiraoba haina minthonba revised edition gi larik asisu mathakta palliba mafam sing asida phangani haina Uttra Sanglen Sana Konung amasung International Salai Punsipham Headquarters anigi cherolasina makha tarakle